ngasi numida wairam phongkhiba tongan ba manipuri sifung singdagi maroibi I pausing myamna thamjagi ahanbada paujil pausidagi khongosarga ASP Bisnupur Hirojit ki miyeng makata fagalakpa yungang amadi yungau thugaiduna mangankhre Superintendent of Police ASPN Hirojit mitai ki miyeng makata additional ASP Ops Roni mayeng bamadi ASP Ops Bisnupur na lusingba CDO Bisnupur ki team ama yawba District Police ki team ama na Ziribamdagi Chuchampur Tamna Ainiyadaba Mong Tata Truck number HR55AE 0251 Pudunu Lakpa Foreign Liquor Amadi Bisnupur District ki Excise Station Fogalakpa Yungok Sing Bisnupur Excise Station ngasi Tugaidun Mangankre Yamlaba using Tugaiduna Manghanba Duda Additional ASP Ops Bisnupur Roni Mayangbam Additional ASP Law and Order Satyam DSP Excise Case Remai OC Bisnupur Excise M Nupimacha SIO Surjit OC Nambol Excise TS Manoraja Moirang Excise OCM Kauhui Amadi Atay Makok Thongbu Official Singju Saryaki Excise ki DSP Case Remai na Fungdokibada ASP Bisnupur and Hirojigi Miyang Makara Bisnupur District Fogalakpa Indians Made Foreign Liquor Sing Fogatpangam Kibasi Asawa Mai Pakpa Mani Loinana Nambol Bisnupur Madi Moirang Excise Station Drive Satavada Fogalakpa Local Yingok Sing Yaunangasi Manipur Liquor Prohibition Act 1991 Section 69 Yamakada Tugaiduna Haidiba using and Tugaiduna Mangan Kipani District Asida Law and Order Pibam Pagana Bohonaba Amadi Aini Yadaba Polam Sing Pagat Pagitabak Singasi Makatana Satagiganaki Makasa Tarakpoina Topa Paumana Kumza English Singaniga Kunga Marigi October Taragamangadi Manipur India gi nga pusilapada thinglagani RPF say anigi matung haibadi lakadoribi inkumza English Singaniga Kunga Marigi October Taragamangadi nga makal kara India manungi state singdagi Manipur pusilapada athingba thamlagani athingba thamlagada nga makal singadudi Katala Mergal Napisabi Grass Carp Puklaubi Scale Carp Common Carp Rau Rohu Silver Carp Amadi Tunghanbi Tilapia Hairibenga Makal Singa Sinataba Manipur Marang Kaina Pangdaba Madi Yok to Puthoklanga the Bamaruoina Asoba Ipak Irelgi Nga Sing Sea Peace Pushilakpadadi Athing Basi Laire Athing Basi Tamba Maru in a Panam de Lebasina Ning Tamling Matam de Isagi Natokna Iramdam Saba Konazaramba Pibamadu Hanagum Amuhana Hanjin Hanana Bohonaduna Iramdamgi Senmit Pagat Hanana Bohonava Masum Patapum Tadanaba Hidak Haplaba Husin Mapani Pusilapanga Sing Saduna Miamgi Haksang Mangtakan Badigi Kanana Bani Haina Lona Tingraba Lahulup Revolutionary People's Friends RPF ki Deputy Secretary Publicity Robin Kumanukuyek Pidun Tadorakpa Serol Amana Fundorakli Serol Aduna Makatara Dunhai Athing but Hangaduribanga Makal Singa the Mapalagi Pushilaptuna Senda Lambi Obiram Basina Pizariba Matamasigi Manungdagi Manipur Lady Bangayo Palm Sing Natragana Ngami Shindigi when a Lobiduna Hanagum Senpamadu Kaihendana Satabina Basumangzonana Ningsinjari Manipur si Mahoksana Low Singu Bolamdani Amasumasana Putoksaba Low Singugi Potokna Ishagi Konanaba Putoksaba Ngamlabatanatana Ahenba Kaya Yumtang Nabat Laibak Singasu Tadolami Adobo Indiana Manipur Bunamduna Lausing Krabamatung the Gidi Mashagi Hanadigi Laser Laba Potokuna Mutatuna Mipal Tang Bolamdam Amo Henkre Mirebaki Lalon Basina Asa also was sent from Gat Hadaduna Aikogi Miyangi King with the Sang of Yadraba Pulampunama Push Lakre Marshal Leboxigi Hana Lazaraba Manipurgi Miamna Lepsava Sinmiki Kangluna to Aikre Aikogi Lebaki Sinmiki Kanglon Mirebaki Lalonba Kuzo Karagi Apamba Aning Mamatungina House Puning Mamake the Pukre Nga Asoba Nga Masapunamak Tumna Satopogo Maikogi Putopunamak Mutatuna Aikogi Kaitil Aikoina Passion Bahabisi Loi Lengaki Tadok Nova Yadraba Masani Loi Mapu Indiagi Tawong si Manipurgi Pothopunamak Mutalaga Lamdam si Makoigi Potyon Pam Loi Kaitil Capital Market on Topani Atopa Paomanamo National Team the Yauruba Mai Palak Lava Manipurgi Football Sanarusing Amoko na Tarama Okre Kalambo the Pangtukiba SAFF Championship the winner Oiduna Asians qualify Oirakraba Madi Saudi Arabia the Pangtukiba AFC Asian Cup 2023 the Mai Palakrava India under 17 national team the Yauruba Mai Palakrava Manipur football Sanaroi T Malem Ngamba Surja Kumar Ngangbam Bobby Singha Korau Ricky Maitei Ophonics Eldoni Saiza Ngarinamadi Thanglan Sao Gangte Nangasi
ꯃꯔꯝꯗ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯗ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯎꯠꯄ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯃꯗꯤ ꯍꯦꯟꯅ ꯃꯇꯤꯡ ꯂꯩꯕ ꯁꯥꯟꯅꯔꯣꯏ ꯑꯣꯏꯔꯛꯇꯨꯅ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯑꯣꯏꯅꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯑꯃꯨꯀꯣꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ MG ꯅꯔꯦꯒꯥꯒꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯐꯟ ꯑꯊꯨꯕꯗ ꯊꯥꯗꯣꯛꯂꯒꯅꯤ ꯈꯦꯝꯁꯥꯟ MG ꯅꯔꯦꯒꯥꯒꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯐꯟ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯂꯩꯉꯥꯛꯁꯤꯅ ꯂꯝꯕꯤ ꯊꯣꯡ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯄ ꯌꯥꯎꯅ ꯍꯤꯔꯝ ꯀꯌꯥꯗ ꯍꯣꯠꯅꯔꯤ ꯍꯥꯏꯅ RDNPR ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯀꯦꯟꯗ꯭ꯔꯒꯤ ꯅꯆꯧ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡꯁꯤꯅ ꯂꯩꯕ ꯈꯥ ꯄꯣꯁꯪꯕꯝ ꯕꯖꯥꯔ ꯃꯥꯔꯀꯦꯠ ꯁꯦꯠ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯅ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ YAS amadi Works Minister Govidas Konthaujam MSPDL-gi chairman oiriba Thangli AC-gi MLA T Robindro Kombi Kendra-gi MLA Premchandra MG Narega Bisnupur-gi District Program Manager L Manikanta SDO BDO Bisnupur Banoni Dole Nasau Gram Panchayat-ki Pradhan and Zadu amadi atai ward members sing thauram mapu oina saru yaki thauram aduga mari lainana Minister Y Khemchana phongdokhibada Bisnupur Kendra gi miyamna afaba mihut ama thagatpa haibasi leibag yamna phai hauji mihut oiriba Govidas Konthaujamna minister oiriba lenga asina Bisnupur Kendra sigi manungsana kilometer 13 sangba ngauchau pokpidagi khaposangbam taba intervillage road sayesigi November tha phawbada subu lusilagani loinana MG Narega gi thadokna leiriba phan athuba matamda thadoknabo hotnaragani haki thauram adu saruk yakhiba Govidas Konthaujam na phongdokhibada kaithel haibisi aikoina mafam amada hekta sabi yadi ima kaithel lairemina lainingma mafamda sabana khwaidigi phai natrabadi kaithel sang saraba mi phambidadasu kanafam khangdana mangi mafam asidi yamna sanare haki maka satrak poina to papaw mana Directorate of Environment and Climate Change na role da employee kya hapsilabra State asida paliba BJP na lusing lenga sina toina corruption marufuna muthatkani lauzarabus state asigi government ki loisang kharadadi na role mi kya hapsinduna regular post phabu onthokre habgi singnaba laire pausi asigi akhanaba timama na hiramasigi matana wokat kya lakpadagi thijilubuda hairibu wafam asi tarang songthorakadori hauki bisai khara asida state asida thabak phangdabagi sang khangen hengalaktuna sumna thabak thijariba miyoi kya amagi marai bakti Yatong Pangdong Basingna Narokta Hehek Tahan Maletri BJP Nulusing Bulenga Amalakpada Lamda Masigi Naha Ahal Kaktana Mipung Kuding Nungai Ragani Panaramadu Department Karagi Lusing Basingna Hehek Tayunahan Bagum Miyamna Toina Tingnari Haribu Wapumasin Asumba Oiduna Sinmikia Hapsili Basingasi Ayamana Technical Assistance Dada Recorder Amadi LDC Ni Hari Makoi singasi saurakna employee contract mangarum oigani amadi haukibi English singani kunga matugi March thada makoi asi regular employee amo henkibani so haidi Makasa tharak poina kanglai paki maira news tagi atopa marueba paukra namo external affairs ki high delegation team ga minister ga pangthokadoriba India G20 gi matangda kumna khanakhre Ministry of External Affairs ki high level delegation team amaga Minister N Biren ga unadan wari sanakre ngarang Minister N Biren ga office ta pangdoki bo wari sanabaduda ministry asina pakhet ka doriba India G20 gi sip coordinator oiriba Hers Selingla na lusingki wari sanabaduda lakaturiba India G20 gi matangda sugaina khana nainabaga loinana program adu mapung fana pangthokna basali bisai English singani ga kungani thoigi December amada forum gi presidency gi mipam pangthokpaga loinana mathang sai English singani ga kungo homdoi da pangthokkodoriba G20 summit ta host oina basu lemnaki hairiba summit asida European Union yauna malem gi leibak taraga mapana saruk gyanaba pandam thamli masinam hiram kayada kanaba pibidana tana problem economy da climate change amasum international financial da laita hangeni hairi amarom da lamdam asidana tana bharat ki puwari da sagonari ba mapam ama oiriba Manipur lenghangna heritage site ama oina lakthokraba moirang da leiba INA complex mapung phana semgatnaba INA locals advisory committee gi mihut singa chief minister N Biren ga unaduna kupna wa khanakre hairi Chief Minister ki office ta unakhiba da INA locals advisory committee ki chairman amadi moirang kendra ki MLA TS Santisu saruk yakhiba loinana committee ki makedi ki chief minister da nat kueba khudol tamki hauji semga sagaliba INA gi phibamasi hena mapung phanana ba amasum makedong gi miyamna su cooperation pibina ba khanakhi haidi
Maka satrak po na to papom nga sinumidang 10-11 subo IRB lawkhibagi phal haidoklaba yari se minister en berena miyam na kyarak hana athuba matam na phal lauthoklagani haina thajaba pikhiba 10-13 subo IRB lawkhibagi phal ngasi lauthoklaba yana leire hairi pausi esina thajaba yaba maphamdagi phangba paugi matung inadi 10-13 subo IRB lawkhibagi phal adu haidoknabagi thabak thoram khudimak loire adoba se minister en beren gi tuan program kya laibana maram oiraga numidangi matamda haidoklaba yai haidi ningsingba yai all Manipur 10 and 11 IRB baiba boxi completed candidate singna 10-11 subo IRB lawkiba phal haidoktabagi mayukta Manipur lenga ki maphamna khongjang kya sangsinduna lakhibane haidi amaromdana lamsat naidba miyema Imphal West police na fakale hekta bat hanguiningai oiba lebak masa tadaba mawongda Nupimacha singi MamangdaPrivate Puthoklaga tukuchaningai oiba thabak satharamba lamsat naidaba nupa ama ngarang Imphal police station gi OC ingosana lusingba police ki team amana fare haidi ngasi Imphal West district police ki ASP KSI sibakantana ASP gi conference hall pangthopa paugi mifam amada paumi singda phungdokre ASP hai pharaba mi edugi maming langpoklapam Sital Singa say Kungani Pan Apok El Kumar Kawi, Koa Kaitel Kunjeng like Idagini, Mioshina Hokibo October Tarago Humdoga Ayupung, Mapan Makairum Tarakpa Duaida, Kaisamtong High School Mamangilam Biginakanda, School Satpa Mahiro in the Pimasas in the Onsinduna Maki, Private Puthoklaga, Tukusaninga Evelams at night of Tapak Sataramban Hadi, Hidamasigi Matana complain ama Lakpadigi, Imphal West ki OC Ingosana Lusung Police Team Ama, Maki Kungul Liduna, Lams at night of a Mueshing around Midang Weram, Pungtar Umakairum Tava Matanda, Masagi Mayum the for Hibani. Maki Matakta, Imphal Police Station FIR case register Tauri, Lunan Piangang Singi Mayuk Satapa crime Kudima, Lushin Bigano, Matamsana Police the Pau Pibu, Asigumba Makalgi crime Satarak the police na Tumina Lesilo Henesu, Imphal West KSP KSHC Bakantana Pomishing the Fundokiadi. Atopapa Omana underground gang organization Amagi mastermind over Miyama Imphal West Commando Nafari. Ain giwang wada miyam digi sel khaibagi thabak satharamba underground gang organization magi mastermind oiba miyema ngasi Imphal West Command police na pharaba miyo dugi maming paikhomba wahengbam allies yohenba mangang sai kuntra apop lekidra wai imosa singa kawi Bisnupur district ki manungsana kumbi mayai lekai degini aduga ma hawjina Chaokhattaba Hauroksambi community hall manakta leiba samjet sabam Nandalal Kobo Miyo Amagi Baragi Yum Amada Labin Hadi. Hiramasiga Mari Lenangas ASP Imphal West ki conference hall pangtukiba Paugi Mipam Amada ASP Imphal West ki Taupuriba KSHC Bakantana Paumising the Hakibada Lenga ki institution hospital press media house Karada Siel Gidiman of a gang Amagi Marueva Miyo Ama Chaokhattaba Hauroksambi area the labor Baragi Yum Amada lady have a kanaba Pauma Pangmadigi Nasi Ayupung Manga Tarakpa Aduwadi Imphal West ki additional ASP Ops Moirang Team Amit Kumar gi miyeng makhari Imphal West Commando gi OCP asawbana lusingba commando team amana hariba mafam adura sangsinduna search operation sathabada paikhomba wohengba allies yohenba mangang hariba miyesi phabangam kibani maku wohang pong sathabada haidoropagi matungina geng khutpu adu makno sema organization ni Organization asigi ming Manipur University ki makhada leiba college nipu RIMS ki director Jenims ki director Medical Health Services ki director Ayush ki director amade Manipur da leiba tungan print and electronic media sing sale gi demand torambani haidi police team aduna makhata namha ki baraga yumadura satakiba operation da letterhead maudraga mapan Lenovo laptop ama high speed ink tank printer ama angang mamasugi pleasure gari registration number MN01L9397 angang mamasugi I-20 car registration number MN04B1808 pen drive ama mobile phone ama driving license ama wallet ama loinana Korea Bangladesh Myanmar ama India gi sel khara su recover tobu ngamle haidi Atopa paw madanamo drug sabasing laksinana North AOC da police boot ama hangtokadori Imphal City ki maruiba mafam ama oiriba North AOC da drug saba madi yuonba miyoi kyagi yamna nungaiba mafam ama oine sijinarakpadigi miyoi singas asibu laksinana bagdamakta Manipur Police Department gi makhada police boot ama atubu matamda hangtoklagani haidi pausi esina Manipur Police tagi phangwa pawgi matunginadi police boot asi hangtoknaba North AOC ki mafam lepthokle
अथुब मतमदा हांगदोक्लगनी अदुगा पुंग कुनगे मरी पुलिस पर्सनल सिंग थबक तौदुना नॉर्थ एओसी की मनुंग अमदी अकोइब मफम सिंग ड्रग चाबा मियोइ सिंग अमदी ड्रग सप्लाई तौबु सिंग मपुंग फाना लक्षिनबगी थबक चथरगनी हाइदि अमरोमदा ngarangsu North AOC dagi drug saba miyoi mari Impal Police ki OC ingosana lusingo police team amana fogatki adubu makhoi gi thampam Manipur lenga ki Social Welfare Department gi makhada hangdokpo Rehabilitation Center laitabadagi yumgi miyoi sing korga khusinaraga lanai Rehabilitation Center sing da yumgi miyoi sing na thamkradi atoba pawmana Moreda border town dengue positive oiba miyoi saniga kungo humdai sure Indo-Myanmar border town Moregi subdivisional hospital laiba KRSNAA left na Moreda laiba dengue positive oibra haina singnaba miyoi kyagi blood lauraga RIMS amadi Jenims hospital da blood test over dengue positive oiba miyoi saniga kungu humdoi sure hadi aikhoi gi more paumi gi paugi matung ina ngarang more ward number 6 tali rota laiba AAA Healthcare Center da miyoi hum blood test over da miyoi hum dengue positive oiba thengnare More College da lecturer oina laiba masagi sai nipugani surabi Thaubal wang matabadagi hausingna More ward number 5 labuk laikai da barada laibi ozanupi asisu dengue positive oire ozanupi asima sada arum laihau torakpadagi October 13 da subdivisional hospital More da layengba pukatki loinana More ward number 6 tali rota laiba AAA Healthcare Center da blood test over dengue positive oire haiba confirm tauki masigi matungna housing Impal pukatuna sijo hospital da layeng thari haidi pausin hai ngasisu More ward number 6 tali rota laiba AAA Healthcare Center da miyani blood test tawbada More ward number 4 dagi sahi nipan ngai riba angam amadi More sinai beng dagi sahi taraga tre rom surabi laisabi masa masu dengue positive oire haina confirm tawre haidi makasa tharapoina Kangla pau du ki loko saraga topa pau khrana Chief Minister na bihang na satuna Chandrakiti Memorial Park sangadru miyam na sinakre laigang na lauthoki bi scheme sing thaba oina pangtokpa ngamle en beren ngasi Chief Minister en berena Chusampur district ki bihang gi Manipur gi itihas ka sagona ba mapam amasu oriba Tongjang village ta Sibu Chandrakiti Memorial Park ama sangaba loinana Manipur Southern Cultural Center ama sanaba foundation stone yung kredi ngasigi sangariba bihangi Mara Chandrakiti Memorial Park asi en berena Minister ahan boiba matam English singaniga taraga tret ki December tang taraga mapan park asi sanana bo ore uyum tam khibani Manipur lenga ki Department of Art and Culture na sinduna park asi sangaba gi thoramda Maharaj laisema sana jawba Minister let pau hokif MLA sing amadi lenga ki makok thombo official sing nasruk yaki Thauram asiga mari lainana Manipur gi ningthau laisema sana jawna phungdokhibada English sing amaga sanipan ga humdragina humdragani thoigi matamdagi ningthaugi mapa oiriba Maharaj Chandrakiti na laklambagi khudam lairiba bihang Sibu Chandrakiti Memorials oiriba khongpham atai khubam bihangi prajana ningthina ngak sena thambibada pukning nungsiba phungdokpuga loinana thagarpa phungdokki asu kuiriba matamasi da kana guma lenga amatana ningsingba thengna khide adubu Chief Minister en berena Maharaj Chandrakiti gi matungda mafam asida satpa ahan boiri Thauramadu Chief Guest oina sarugya ki Chief Minister en berena phungdokladuna hai Impal gi bihang phawa helicopter na lakpada Manipur si phajaraba pungsang sangba singsang singa si ubada yamna nongai singi district ama oiriba Chusampur district ki bihang tungan lakthokiba scheme sing thaba oina pangthokpa ngamle aikhoi mase nungsi sangana puna hingmina bahaibasi CM gi apamani COVID-19 maram oiduna sayeni gi matam thabak tawbu ngamkide adubu haujik tapna development work kana sathari lainga asi team work thabak tawminari haki mafam asi state asi anisuba More gumna semgatna bo honari lainga asina war on drug sathari basi Chusampur lairiba naha kya drug addict oiriba stigi kanana sangsin jabani khul taraga humdoi pupi thadana lairabasi nungaiba phungdokladuna khul amamamda lupa lak amamam reward piragani haibaga loinana lainga ki horticulture department na haiba khul singa sida kari tabu yabagi haibadu yengsinana ba khangan khari atopa pawmana Nurul Hasan Protection Mission gi makhada prajada kana ba kya pire Kongba laisram laikai da laibi mutum ebeton se yankhagani pan mabukta apom bam laiduna matam sang layeng mangamdana lairakhiba duba khetrigau kendra gi MLA Sheikh Nurul Hasan haudokiba Sheikh Nurul Hasan Health Protection Mission gi makhada layeng lubada wom gi problem orakhi phiba masida thinthaba tawduna Sheikh Nurul Hasan Health Protection gi makhada lampel sana kaithel laiba
Care and Cure Hospital lemna operation tawiduna awapa on kredi anava sibu hakthengna Sheikh Nurul Hassan Development Committee gi Landuni amadi Poizam Bobina Lusingba Mihut Kangbu amana hakthengna satun unaki committee asigi mekedi gi pangbi aba mating su pangani haina thajaba piramki MLA Sheikh Nurul Hassana tawbirakiba thabak singa sida peladun imung manung amadi committee gi mekedi gi MLA Sheikh Nurul Hassan bu thagat pa phongdorakli haina spau sina palakli